Ahanbada, Pukhao Naharupta Kuki militants bomb yauna Ahingdagi Landarakhre, Pukhao Naharup Mamang the Leba, Sangsang Kuki Kulga Nakna Leba, Ramchandra Singdol Kuki militants in Ranumidang the Horaga, Nasayupung Mapanga Makai Fabo Mite Kulsung the bomb yauna Landarakhre. Kundrapum Kendragi Manung Sanba, Sagolmang Police Station Kuanba Pukhao Santipur Hariba, Mite Kul Tamna Kuki militants in Ranumidang Pung. Tara Makhairum Tarakodigi bomb yauna Numai Ron Kia Kaptrakre, Nasayupung Manga Taramdai Mite Kultam Amuhana, bomb Amadin Numai Yaun Akan Mona Landaraki, Landado Ayukipung Mapan Makhairum Taba Pau bomb Kapalepiti, Amaramda, Mapamadur Assam Rifleski Company Kungani Toy, Taragataru Kungani Panamadi, Taraganipan AR Company Sing Lane Lane Matokram Koki Militantsingna, Mite Kultamna bomb Amadin Numai Kapsilaki Bonohaiba, Kunjashina Angapoinari. Panmayabadi Make Dungi Miam Loina Asobu meeting amada Assam Rifles ki IG Laktuna, Miam Wari Shanavada, Nomima Kolta Halaroi, Cookie Sing, Temzin, Apabalami the Purana Bohonara Gehaba Wapam Kia, Pongdok Naram Kibani, Adubumadugi Onata Navada, Narang digging a sea Puma Panga Makairam Taba Pauba, Cookie Militansina, Bomb Yauna Nomai Ronkia, Masit Kaptarak left 3 Ngasinumida waram phong hiba tuan ba Manipuri sifong singa masum thokiba thawdowa thok singdagi maroibi ipaw sing myamna thamjagi ahanbada panam pawsi digi lohusaraga manglam satki lusing singa madi politician singi asoibana ngasi aikhoina awaba mayoknari bani chief minister state asida thokliba irang asi existence survival amadi identity ki struggle ni ahalaman sing sai kya dagi thamnamlaba identity khudingmak lamdam asigi tunglam satki lambi uba ngamdaba politician amadi lusing singna mafam khangdaba dagi awaba phiba mayukna bani haina chief minister nongthomam berena phongdokre wafam asi Honda India Foundation na pakhetpa scheme ama oidiba project buniyat atama Nirbharta ka Aadhar state asida hawdokpagi thoramda mataki wafam asi chief minister na phongdokhibani minister Yumnam Khemsa namadi Honda India Foundation gi treaty Binoy Drigan singba masak naiba miyoi kyana sargyaduna singmairong dalaiba Hotel Classic Grandeur pangtokpa thoramadura highway scheme asi chief minister na haunabi matungina hawdokhi scheme asi India gi oina Manipur yauna Jammu and Kashmir amasung Nagaland da paikhatnaba Honda India Foundation na khangatpani haidi Manipur gi oina Manipur State Rural Livelihood Mission amadi Vision Foundation kusamnaduna hospitality sector da scheme asina lamdam asigi na singda skill development amadi employment pina thabak sing pakhetkani haidi thawra maduga madi rainana minister n berena hai lamdam asigi na singda lainga kyoiba thabak loinamak pi bai bisi oithokpanati adubu lamdam asigi na singda lairiba haithoi singthoiba madi tawba ngambagi wakholon chakthok saningai ni loidana Manipur gi miamda lairiba miyok misan nonglukpa amadi Hauna loncha singadu khangmana Honda India Foundation na hospitality sector skill development gi thawrang singasi pekhalakani thawrang sigi makhada mai paklaba sing thabak tawbigi khudong chaba sauna leirabani masi khangna thabak tawbutai lamdam asidagi mapana thabak tawgani haina sakraga company singna tathi tawoina tawrakpagi thawdok kya thokrabani handakta su pikliba angang khara mapana tathi tawoina tawrakpagi paw lekrabani masi khangna section na thabak tawgadabani haina su chief minister na phongdokhi Honda India Foundation gi Trustee Binoy Drigan hai hospitality sector si economic downnursing global crisis amasung consumers behavior da ahong musing lakpa yauna tungan ba factors sing na maram oiraga singnaba sing tuina mayonai satok sasinda athingba sing thamba amasum koiba langmada consumer na sading tawba hantharakpa na maram oiraga COVID-19 laisat kumba thawdok sing sector si da sauna setting piri ahen boina hospitality gi thabak kharagi Panthanaiba mawong mataw amadi industry gi sensitivity na thabak phangdaba matam sing lakhan mara saruk tami singnaba sing asi kohan mara sector gi adaptability hengat hananaba supportive training program sing amadi lalong sing apunba ama mathaw tai hena sumang na phongdokhi atopa pawmana Union Home Minister na pirakhiba thajaba aduna aphaba mayol amada laklagani haibigi thajaba laire Biren Center na Manipur da thokliba irang asigi haurakpham Khangdrabra haina samamnaba poktuna leirambane dubo Union Home Minister na pirakhiba thajaba madi khalhaubo wakhalon sing aduna aphaba mayol amada laklagani haibigi thajaba leire haina chief minister nongthomam berena phongdokre Zen Dance Academy gi auditorium hall pangsi pangthoki bahana gi chief minister Radha Binod Koizam gi wakhalon sing phongdokpa Writings and Speech of Radha Binod Koizam and Anthology haina
ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯕꯒꯤ ꯊꯧꯔꯝꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏ ꯉꯁꯤꯒꯤ ꯑꯃꯗꯤ ꯇꯨꯡꯒ ꯃꯤꯔꯣꯜꯒꯤ ꯉꯛꯂꯧ ꯄꯤꯗꯨꯅ ꯌꯩꯐ ꯂꯝꯖꯤꯡꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯍꯧꯈ꯭ꯔꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯆꯤꯟꯗ ꯈꯛꯇ ꯊꯕꯛ ꯇꯧꯕ ꯃꯤꯌꯥꯝ ꯅꯨꯡꯁꯤꯕ ꯎꯠꯄ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯎꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯊꯦꯡꯅꯒꯗꯕ ꯆꯩꯊꯦꯡꯁꯤꯡ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕ ꯉꯝꯕ ꯑꯁꯦꯡꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯒꯤ ꯂꯛꯇ ꯔꯥꯙꯥ ꯕꯤꯅꯣꯗ ꯀꯣꯏꯖꯝꯁꯨ ꯑꯃꯅꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯏꯟꯁꯔꯖꯦꯟꯁꯤꯅ ꯁꯣꯛꯍꯟꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥꯅ ꯊꯟꯈꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯃꯛꯇ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯑꯦꯟꯇꯤ ꯏꯟꯗꯤꯌꯟꯁ ꯃꯨꯚꯃꯦꯟꯠ ꯀꯟꯅꯅꯕ ꯌꯨꯅꯤꯂꯦꯇꯔꯦꯜ ꯁꯤꯖꯐꯥꯌꯔ ꯂꯧꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯦꯟꯇꯔꯅ ꯇꯥꯕꯤꯗꯨꯅ ꯃꯇꯝ ꯆꯥꯅ ꯄꯤꯁ ꯇꯣꯛ ꯆꯠꯊꯔꯝꯂꯕꯗꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕ ꯑꯁꯤ ꯄꯤꯈꯝꯅꯔꯝꯂꯣꯏ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯌꯧꯔꯛꯂꯤꯕ ꯔꯦꯜꯋꯦ ꯂꯥꯏꯟ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯄꯨꯔꯛꯅꯕ ꯀꯨꯝꯖꯥ ꯏꯪ 2001ꯗꯒꯤ ꯍꯧꯗꯨꯅ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯂꯝꯕꯤ ꯌꯥꯠꯂꯝꯈꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯊꯧꯔꯥꯡꯂꯝꯕ ꯔꯦꯜꯋꯦ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯒꯤ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔ ꯑꯏꯕ ꯁꯤꯔꯣꯜ ꯊꯥꯗꯨꯅ ꯀꯟꯅ ꯇꯛꯁꯤꯟꯈꯤꯕꯒꯤ ꯃꯍꯩꯅ ꯉꯁꯤꯗꯤ ꯖꯤꯔꯤ ꯂꯝꯕꯤꯗ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯌꯧꯁꯤꯜꯂꯛꯄ ꯉꯝꯕꯅꯤ ꯍꯥꯏꯈꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯪꯂꯝꯆꯠꯇꯒꯤ ꯍꯧꯅ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃꯗꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯀꯌꯥꯅ ꯃꯕꯨꯛ ꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯝꯗꯕꯅ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯅꯪꯂꯤꯕꯅꯤ ꯀꯨꯝꯖꯥ ꯏꯪ 2006ꯗꯒꯤꯅ ꯏꯪ 2019 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯁꯨꯞꯅꯇꯒꯤ ꯗꯤꯁꯇ꯭ꯔꯤꯛ 3ꯗ ꯑꯅꯧꯕ ꯈꯨꯜ 1,100 ꯍꯦꯟꯒꯠꯂꯛꯂꯕ ꯐꯥꯎꯕꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯝꯗꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ ꯆꯠꯅꯔꯝꯂꯤꯕ ꯑꯁꯤ ꯆꯍꯤ 50ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯊꯤꯡꯂꯝꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯃꯨꯠꯂꯒ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯍꯜꯂꯒ ꯀꯩꯗꯧꯅꯨꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯗꯤ ꯇꯧꯔꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯗꯨꯀꯦꯁꯟ ꯌꯥꯎꯗꯅ ꯂꯝꯗꯝ ꯑꯃ ꯆꯥꯎꯈꯠꯄ ꯌꯥꯗꯦ MLA ꯏꯕꯣꯝꯆꯥ ꯏꯗꯨꯀꯦꯁꯟ ꯌꯥꯎꯗꯅ ꯂꯝꯗꯝ ꯑꯃ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ ꯏꯗꯨꯀꯦꯁꯟꯒꯤ ꯃꯪꯂꯥꯟ ꯂꯩꯔꯕ ꯃꯇꯝꯗꯨꯗ ꯑꯔꯨꯕ ꯇꯥꯟꯐꯝ ꯀꯌꯥꯗ ꯑꯆꯨꯝꯕ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯩꯁ ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯨꯝꯅꯥꯝ ꯈꯨꯅꯧ ꯍꯥꯏ ꯁ꯭ꯀꯨꯜ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ MLA ꯀꯩꯁ ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯁꯃꯒ꯭ꯔ ꯁꯤꯛꯁꯥ 2022-23ꯒꯤ ꯃꯈꯥꯗ ꯁꯥꯒꯠꯈꯤꯕꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ MLA ꯀꯩꯁ ꯏꯕꯣꯝꯆꯥꯅ ꯍꯥꯏ ꯏꯗꯨꯀꯦꯁꯟꯅ ꯃꯤꯑꯣꯏꯕꯗ ꯅꯣꯂꯦꯖ ꯑꯃꯁꯨꯡ ꯁ꯭ꯀꯤꯜ ꯄꯤꯕꯇ ꯅꯠꯇꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯍꯟꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯍꯜꯂꯤ ꯂꯣꯏꯅꯅ ꯏꯗꯨꯀꯦꯁꯟꯗꯒꯤ ꯐꯪꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯀꯌꯥ ꯑꯗꯨꯅ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯝꯗ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯒ ꯂꯣꯏꯅꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯍꯜꯂꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯏꯗꯨꯀꯦꯁꯟꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ ꯌꯨꯝꯅꯥꯝ ꯈꯨꯅꯧ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯐꯣꯔ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯃꯅꯤꯄꯨꯔ ꯏꯁꯝꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯣꯡꯊꯣꯝꯕꯝ ꯔꯥꯖꯦꯟꯗ꯭ꯔꯣ ꯑꯦꯂꯥꯏꯁ ꯕꯣꯏꯅ ꯍꯥꯏ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯣꯖꯥ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯃꯗꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯌꯦꯡꯁꯤꯟꯅꯅꯕ ꯂꯩꯉꯥꯛꯀꯤ ꯀꯃꯤꯇꯤ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ ꯂꯣꯏꯅꯅ ꯀꯃꯤꯇꯤ ꯑꯁꯤꯅ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯍꯩꯔꯣꯏ ꯇꯝꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯑꯃꯁꯨꯡ ꯑꯣꯖꯥ ꯃꯁꯤꯡ ꯁꯨꯅ ꯀꯔꯛꯇꯕꯅꯆꯤꯡꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯕꯗꯤ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯁꯨ ꯐꯒꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯣꯟ ꯂꯧꯔꯨꯕꯁꯤꯡ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯦ MMWO ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯣꯉꯥꯟꯕ ꯁꯦꯛꯇꯔ ꯀꯌꯥꯗ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕꯁꯤꯡ ꯁꯤꯊꯔꯛꯄꯗ ꯅꯠꯇꯅ ꯕꯤꯖꯤꯅꯦꯁ ꯇꯧꯅꯕ ꯂꯧꯔꯤꯕ ꯂꯣꯟꯁꯤꯡ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯃꯤꯇꯩ ꯄꯥꯉꯜ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MMWOꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯇꯥ ꯃꯤꯅꯨꯊꯣꯡꯗ ꯂꯩꯕ MMWOꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯤꯟ ꯃꯣꯏꯖꯤꯡ ꯃꯌꯨꯝꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯤꯖꯤꯅꯦꯁ ꯇꯧꯅꯕ ꯂꯧꯔꯨꯕ ꯂꯣꯟꯁꯤꯡ ꯕꯤꯖꯤꯅꯦꯁ ꯇꯧꯐꯝ ꯂꯩꯇꯕꯅ ꯂꯣꯟ ꯏꯟꯇꯔꯦꯁ ꯁꯤꯡꯕ ꯉꯝꯅꯗ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯌꯦꯡꯕꯤꯗꯨꯅ ꯕꯦꯡꯛꯁꯤꯡꯗ ꯂꯣꯟꯒꯤ ꯏꯟꯇꯔꯦꯁ ꯑꯃꯗꯤ ꯊꯥꯒꯤ ꯏꯟꯁꯇꯣꯜꯃꯦꯟꯠ ꯊꯤꯗꯣꯛꯅꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯤꯕꯁꯤ ꯂꯦꯞꯄꯤꯌꯨ ꯃꯁꯤꯗ ꯅꯠꯇꯅ ꯂꯥꯜ ꯑꯁꯤꯒꯤ ꯐꯤꯚꯝ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯁꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯂꯣꯟꯒꯤ ꯁꯦꯟꯐꯝꯁꯤꯡ ꯀꯣꯛꯄꯤꯅꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯍꯤ ꯑꯁꯤꯒꯤ ꯏꯟꯀꯝ ꯇꯦꯛꯁꯁꯨ ꯀꯣꯛꯄꯤꯌꯨ ꯍꯥꯏꯈꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯀꯥꯏꯗ ꯃꯔꯨꯞ ꯇꯧꯕ ꯁꯤꯟꯗꯣꯏ ꯈꯣꯝꯕꯅꯆꯤꯡꯕꯁꯨ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤ ꯌꯦꯡꯂꯒ ꯂꯦꯞꯄꯤꯌꯨ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯅꯠꯇꯦ
Kanagumba Purup Krana Manipur territorial integrity Tugainava Atamna Honarakani. Manipur Nusi Sana Laminari Purup Masilgi Marakta Kanagumba Krana Tugainava Shilakpa Matamnasu Miam Natazabigano Hanasu Amin Muizing Mayum Namakatana Fondorakli Atopa Paumana India Linga Nakam Kai Sambal Kanava Tabak Lokolakliba Simiamgi pressure the ginati Chinese aggression lakadra khanbadagini ngangom tes kumar Indo memorangam kai sambal khana India lenga na thabak lokholakliba si miyam gi pressure digi natraga Manipur lenga ki pressure digi nati Chinese aggression lakadra khanbadagi India lenga na khaba sambal ni haina advocate ngangom tes kumar na phongdokre wafa masinga si Manipur press cup ta pangthokiba film academy Manipur fangi Taraga mapan subama pokumon thoram galoinana academy asina sinduna pangtokiba open short film competition 2023-24 gi mana yenthokpagi thoramda phongdokibani farm gi legal advisor su weriba ngangom tes kumar na makhatana hai Manipur kanana ba miyam na tanma demand phangri Manipur gi hauzik weriba tangak asida miyam na taliba demand kudimak Manipur lenga na piba ngamde Manipur NRC satna hanba yauna su laukthokna bigi demand si India lenga na pigidabani maramasina miyam na section ba mathok tai hana su makna phongdoki Thauramadu film forum Manipur gi chairman Laimuyum Surjakantana International Human Rights Organization Manipur gi president Oinam Zotin social activist amasung national awardee amadi 18 computerized eye testing and eye care center ki proprietor maibam 18 mite amadi farm gi president El Brajendro yauna film gi masak naiba tuan ba artist amadi film da thawai yaujaba mioi kya su saryakhi Thauram gi manungsana haukiba January 7 da film academy Manipur na Cine TV Manipur ga khusam naraga film forum Manipur gi makhada imaleba haiba thim na minute manga tara sangba online oina pangthokiba open short film competition 2023-24 ki best film best director best script best cinematography popular award special jury award special jury mention award sing phanglaba miyoi singda sel amadi citation piduna ikai khumna botki atopa pawmana amsugi mihut singa assam gi CM gu unakhre All Assam Manipuri Student Union Amsugi Miyoi Marina Saba Mihut Kangbu amaga ngasi Assam gi Minister Dr. Himanta Biswa Sharma ga unakhre unabaduda Amsu Central Committee gi President nga sepam sanahal labasigi General Secretary nga sangbam swapan amasu Amsu Lakhipur District Committee gi President Mutum Thoiba madi forum Amsu Laisungwam ingamba saryakhi Unabaduda agenda kaya ki matana wari sanakhi haidi Amsugi maikedi ki thamkiba agenda singa dudi Amsugi timasina Silsarda laiba Manipuri Boys Hostel sibu mathun ahum wangba amadi phamung samagi mathakta laiba building na sanaba wafam thamki Masigi matana Chief Minister Himanta Biswa na wafam masi taraba matung athuba matamda process tawna hotnaragani haibagi thajaba pirakhi Sei kaya ki mamang nigi Assam gi Manipuri furup singna demand tawduna lakpa Assamese Bengali amadi Boro role sibo Assam gi official language ohenmina bagi damak pukatke kumja English ngani ga taraga mathoi center gi matungina Assam gi Manipuri singi population si saurana lak ani rom aduma pa hauji yengluragadi lak hum hena lairabani haiduna thamki wafam asibu Chief Minister Himanta Biswa Sharma na yamna lumna lawbuga loinana mang official singa faminaraga athuba matamda miyeng sangani haibagi thajaba pirakhi Amsugi mihut kangbu asina Manipur gi furup asigi weba thauramda ngasidagi hauraga sahi 15-30 gi manungda Assam gi CM na saruk yakhiba leiti haiduna thamoi sokna thamkiba wafamda CM na matung tarakpara pangthokadaba Amsugi asangwa thauramda soidana saruk yagani haiduna thajaba pirakhi amasum hadakta pangthokiba Amsugi 93 suba mapokumon thauramda saruk yaba ngamhodabagi damak nungaitaba phongdorakhi CM gu unabaduda political representative amadi higher authorities laitabana yamna awaba thengnaba sigi matangna satluriba Amsugi mihut kangbo sina Himanta Biswa Sharma da mayek sengna masum yamna marueba agenda amani hana thamki masigi matungina CM na mangonda any matamda mag unanabagi masum wari shananabagi damo official kharagi mingna singba sing pirakhi haidi Makhasa tarak poina ngasigi kangla pawgi editorial miyamna thamjagi lalong khangna lanthengna ba matoktai Manipur gi apun be saktam thugaina ba koki theorist na landari ba sida lan ngak di ba mitei khunja sina section ba mising na singmagi mathakta lalong khang ba matoktai sin koki jau narco theorist na mapalewa ki apaba makal gi lal gi khusu khulai sophisticated weapon sing sijna ba oibana makhoi bi isam sam mayuk na yaroi aduna lal ngak di ba sing su apaba makal gi
खुसु खुलाई सिजनबगी मथक्ता लानगी लालोंग निंगथीना खंगबगी तंगाई फदबा लै मणिपुर की अपुनब सक्तम कहंदनबा खोलाउ लाउरिबा मियाम मरुओइना मीतै सिंगी माइकैदगी लान गाक्फिबा मरैबाक निंगबा अथौबसिंगी मथौ ताबा खुसु खुलाई अमदी सेटना सानबा याउना angam angamba thakta mating pangdrabadi lan ngakpar sauna awaba mani kudong thiba kaya mayuknagani Manipur gi apunba saktam singna pukudimak mayuknagani haiduna hainaruba amadi haunaruba tawduna songthoknarakliba isaisu athauba mapari singi mafamda maraibak maramdam nungsibagi ihulbu miyam punamangna thamoi singna thaujal gi miyeng loinana angam angamba mating pangdrabadi Furup asigi apunba saktam ngakpa ngamlaktaba yai loinana maraibak maramdamgi saktam ngaknaba thawai khubak ta haptuna lep laitana songthoknarakliba ngasigi naharol hayengi tungi yumburel oirakadaba singna yeknaba masakhangba thaksi khaksi leiba khangba kanbaga iroinana masak thongba singi yatang ngakna satpa sumi nakhoigi naraibaki kathokpa ngamba thauna aduna yeknaba sing maithiba piba ngamgadoribane kariguma nakhoigi marakta naraibaki apunba saktam ngakpagi lanthengnaringai marakta Masyolgi marakta thajanadaba amana haiba amana tadaba aigi magi makhoigi aikhoigi haiba kangluk naiba gropism gi wokal selakpa matamda apunbagi pangal mayeng takhiduna yeknaba singa lanthengnabada maithibagi maram oirakloi hainingai leite iraibaki damak kathokliba nakhoigi damak miyamna lepliba si kari maram gi no haibadu matam punamakta ningsingbaga loinana miyamna yaroidaba thaba amata tawridabani naraiba amadi miyamgi punsi kanaba Huyen lanthengnariba athopa maparising matam punamakta ningsinggadabadi yeknaba singa mayuknaba ngamnaba haksang phaba wakhalok sing leiba misingna singbo oigadabani yeknaba lanthengnagadaba singna mayai kaba chinjak sing sizinnaroidabani mayai kaba chinjak sizinaba tarabadi miyedu king laudaba sondam nandamba oibada natana thaksi kaksi mang oiraktuna khongthang adugi ona tainabada salakpa yai thawong sisa thaba yorakpa matamda sakring amana sengko ama manghalli haibigi matauda maike amarom na sakhiduna nakna tawjaba punamak arema tabada natana furupki apunba saktam ngakpa ngamdana bagi maram oirakani mamang sai english singani ga kunga humdagi me ahumdagi mito miyancha sin kuki jau narco theory singna khanghodana landaraktuna mitei miyam da atamdana khuthabagi thabak chathaduna manipur gi manungda makoi gi oiba tokhaiba leiba ama semna bo honarakiba do hauju phawda tha tara mapung phajalakadore tha tara phajalakadore ba lala sibu lanthingnari ba si mitei khunja athoba singni mitei thauba mariba ki damak siba ki dana lan ngakpa thabak satharamdrabadi manipur gi apunba saktam maset tana kairamba yai lan ngaktuna lanthingnari bisingi damak miyamna lepaga iroinana angam thakta mathau taba sial polam morally amasum physically mating pangliba sida awat palerapodigi miyamdigi hakthengna mating nibigi thabak sathabada angam mateng bang lobigi mahutta pubu thangma ngamdaba demand tawridabani asigumba thawong satharaba natraga nasathaba yaurabadi lanjang asi maike amarum sakiba yai Mating ni bahai bisi angamba pirakpa du harauna nagutabani yami yamdi haiduna pidaba yaroi haibagi singnaba tarabadi madu nampugi thawong terrorism moina laukiba matamda apunbagi pangal mayeng tabada natana maselgi marakta muknabagi laibak thiba thawdok thoroklabadi sapu kairaga kokna harawi haibadu oirakpa yai